Adudada nang hing school kadoira. Henry nga wakal khali aduga tapna. Hoi ai karage khalle. Exam su kuidrabani na thokning bu thoksan. Ai pumna mamai onarage khalle. Ngasai ai uraga makhoina tumin wari saraga nugleini. Ai di putning basidine. Anga madu tawbe yadeko. Nang mingoda kemta haigano. Hauzu oiriba phibam sida wa ngangdabana khwai fani. Makhoina nganga asu tasinaruno. Ai di atum tai kamai tawba. Tumi leyu ko kemta hairuno hairaga. Asumda numitu masaho kirami. Mathangi numitani mawung machalani do school chatnaba loshinarei. Loi jubonang school chat pasida kiri do bukana udorige. Picture sentoraga. Ai bu chamotnara chatlo haira mi ma'am mangduda. Nahan khaina kedauba. Picture paithoga cycle du inthoki madu ubada Henry na. Prap sakrisi yungune. Somda Newton sumana hana nangnaba haina gari thaurakli. Masadu sanina hana changkhidra khanna pakhatli. Amadu naga hana chatlamadi phasanida. Phone phangi paide madugi miduna marol ama. Newton sumamaida marks ama upaga gari thauzalai. Mina ukhradi khangdana bahaina gari do khamlaga kumthage tawbaga. Sani do gate ki machi amada tumina fammaga leiba ubada Newton soilawi. Ai masi yengune kainu ma khalise sidi yararoi. Newton upai leiroi khanna masadu yam saunina gari do yam thuna mina udringe mamai leiraga thaudurai. Tanja chani Henry ga picture ga so cycle thauzalakpada mayok nakre. Adu ubada Newton gari do khamag yengakli. Picture ubada masadu langtakne kumthaduna kauningi upai di leitre. Chakni yengduna leiri adubo maso haraubadi fauzai. Aina sagatuna laiba mutse pumnamak thugaikre. Horendi call toksilagen. Newton sumani school ka ba fangzadrabaso picture ubada wakhal nungaine di hansakre. Shani su Henry khoi ubada thoraklaga ngairaga lei masaga do sem saraga. Henry sani ubada suklai makhoi di Newton ni haina adumak khallibani. Henry suklaga asina gaino torisina phugaya thamamdoni ngasi. Picture pakhana kaino dada mi kaisu haizadabasibo kamai phudoino. Masakse yengingdaba. Ani do sumsum sangsilakli picture masado irang haure ngarangi numitta thamoigi apamba pumnama phongdoknakhrabanina masado langlibani ikai ina lukthara changlai. Sani so hanaga manadaba maongda kirup mingdaga nukshilai. Henry khoi di hanna fok yenglamdana tumina changki. Picture tumina chirol tori. Yambo Sani ngakna fat yenglai Newton na ngarang haikiba mayamdana kari hairakadagi khalibani. Aduba picture na kaurakpada ingak-ngaksari. Henry class manungda changi aduibu hanagi maongdi on krepo on mabu ubada laoba khongba taurumiba. Magi misingduna kadaida chatkrabagi khanbada masado aduki matik nungaidre. Atay singsila na kanda thamkraga magi hek luna tinariba maruf anina pao mabu mi ama oina udrabada kanana di mabu usitpigani. Henry luktharanga tumina hangba bench amada changsilaga fami leiriba nupa nupisingdo mabu usitaba kariyamnabadi lepanate. Sani sa tumina changsilaga Henry gi manakta fami kemta di haide adubo masado sauningbadi phawi khara chatoga fami. Boss Henry dai thoga yengai aduga tapna minga dung kaubiyo. Hoi bai hekta kaurage. Henry failap yengai adu obada Newton noksilaga bai haibane ibai haibana tiko ado aina nahan kai tawkiba mayamdo saunarugumse tasingna ai soikreba nangi asigumba ama lei haibadi khangaudre ai. Henry haukiba mabani gi nungainadaba mayamdo mamitta urai. Masadu fathaba ngamda khon kalapna. Yare madugi orida ai kem khande. Shani sumagi iko wanglaga leisaba mini usittana yam kakna khumlai. Kandadi fari kaino na walogdi. Si hairaga fu hogolaga thoki atoba bench amada fami. Henry di kana su hanna yengbiraktre tumina matomta phamaga lei. Ngaki tungdo oza sangaktuna class horakle mayam tu masa gi notebook pen puthoklaga inai. Su mathang oza tu na yenglakpada Henry tumina leibado ubada changsilai. Henry masado huma gangle oza tu na yaushilakdringe magi mangda famiba diamond da khutna ingit tawraga. Diamond pen ge helak pram to waisage.
Diamond nok laga Rocky khoi de ingit tawi yekna bana pen wage kamai tawseba Nongbal saramba ama khuman macha khambadro Taunariba matawduda Henry wa amata ngangdre luktharaga le Ozadu siyoksilei Henry kadawre nang Henry tapna hawale adoga luktharaga wa ngamta ngangde Kaigino nangna idrise nang kyam haiba mino haiba khangba loiradi class ngak takiro Sir ai wadu loiba nangde ozana makha tarai ozana taibase munna taraga noina khangodaba any question ama confusion leibada hange habagi wakhalde leite yam hairaga na class yaudrese yare to Satra topa singduna mangonda noknaraga tawriba singduda Henry kharaga nungai tabaga maya mangduda amuksu ikaire wa ngang pa ngamda mapi ina chelei nang loi khang loiradi nangoina ta ola tholo Henry ngasai de khangzila leramba mapi do thingba ngamda tapna sintharai asagi su oine Henry mapi nogan baga mapa charure khonjel nikna Sir ai pen yoroktre oza to thina cheri nang sida kadobla ino tu pi yeng bala iro kadobla ino ba nasagi na pot pau phasna suna purak ni khangdaba sibo Sir pen do loi thoki bane ei ngasai lerke khalla kaure khai nachin do ka khumune nachin thiba yaba thiraga nasung namana basingda sanabata natta ai khoida bok sanaba ngamba nangbo Ozadu na magi bag to loraga larik sing loin haido la yengi manungda pen manga piba phibam kairaba mukhradi yawba matarakpada ubada sida yawi sidi iba yadabrana nahan khaidi sel paiba mini haina khanbagi asoiba kya leresu migi asoiba do khangda udabani hawzikti lairaba tonbani khangbaira asoiba phibam phazaba phattaba pomdama urakli Henry mayam duna noknare tawriba phibam do ubada tasing badi pen do puthokduna iba ikaiba dai idabani magi pen atai loi thokibagi Chalo whiteboard mawang sidane phamaga lepado Henry tholei mayam nok tana karim ka thainai ba mo ong tori Henry marai bakna thi so khongrau do chen da phot pe khara na thorak pa horak pa do urei kumhai gumna chirol tongna duna nok tana yengnarakli soire se mo tongno haibe mahutta ozadu se yongna nokli nahan makhai di mot kera khangera thigera sel pai ba chani haina phajana ta ubani hozikti pumna mo mangkhre Pumda maksi Henry de kem ta khangzaba nate magi tawfam thokpa dumak tawi mayamna mongonda yenglaga noklido karino khanna masage soiba yengakpada urei chendugini haiba Henry masado ngaktang ikai mandana tawfam khangdre Ozado noklaga yare yengba ngamdre changosal ngas mamai ngak sangang khai luktharaga changsilaktuna fammi ngasai de tawriba mayamse yengduna leiriba thembi tasengni nungaitabana loire kari haiduna Henry gi nungaitaba singse karamna phangani haibasu khangjada asumna class mathang haukiduna school suti thaba timing ni maya mari thongraknari Henry ek tholakpa obada themi changsilei boss Henry mado obada momonok silei kai hage thembi kari gumbam pirei ado obada hafet yengi bag phasna tawraba gift ama oiduna lairamle kainu siba yum yoraga phasana yengo Henry loksele poto aduga magi bag manungda hapchili ado nangi phone yadraba Henry kairap tawna yadre bera khra kaba semdi shamalabani ado nangi iPhone do yadraba oire Henry kana nokthori yadre aidi video call tawrake tawraga horen semage aduga ekai picture da pahelaga aina mangda lepaga tawrake soidana Ani do nok binaraga wari watai tawringe tansaduda nakande pictuna kai matangi no ai siawge Henry thembi da michi khaselaga angangi thoram nate aya michi ge khachin mi ge tawe khange noi gi do ai thembi suklaga kai no ba nang khangi se picture makhutna lap semaga sinatra Henry thembiga anida fathingni ikaina dana amuk muksu mamaida laithoknaraga nokmi tawrakli ai chatlangen dudi baba su lai Henry nokmi tawraga tumini yengakli picture che thembi lehorage ko wada loiba nangde Henry na picture gi makot tap pairaga chingduna chatli ado ubada picture ngakna karino khaina ko yengle sani leptuna leramba ubadra picture nok fetok silei pakhang dudi pungau hengau na adumak lehore minok tuda
ꯑꯅꯤꯗꯨ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯔꯤ ꯍꯧꯔꯛꯂꯤ. ꯗꯗꯥ, ꯆꯦꯊꯦꯝꯕꯤ ꯅꯣꯏ ꯑꯅꯤꯁꯦ ꯀꯣꯏꯅꯩꯔꯣ? ꯍꯧꯔꯛꯑꯕ ꯅꯪ ꯑꯃꯨꯛ? ꯍꯥꯏꯔꯛꯑꯣ, ꯀꯣꯏꯅꯩꯔꯕ? ꯑꯩ ꯆꯤꯡꯅꯩꯀꯣ. ꯍꯦꯟꯔꯤ ꯃꯀꯣꯛꯇꯨꯗ ꯀꯣꯛ ꯂꯥꯎꯅ ꯍꯜꯂꯛꯏ. ꯉꯁꯥꯏꯅ ꯅꯪꯅ ꯂꯞ ꯁꯥꯏꯟꯒ ꯇꯧꯁꯤꯜꯂꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯗꯨꯗꯤ ꯁꯨꯝ ꯇꯧꯕꯅꯤ ꯀꯩꯅꯣ? ꯑꯗꯣ ꯍꯥꯏꯔꯛꯑꯣ, ꯀꯣꯏꯅꯩꯔꯕ? ꯑꯩ ꯈꯪꯗꯦ. ꯗꯗꯥ, ꯅꯪ ꯂꯩꯅꯥꯒ ꯀꯣꯏꯅꯔꯔꯣꯏꯗ꯭ꯔꯣ? ꯃꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯌꯥꯝꯅ. ꯅꯪ ꯀꯣꯏꯗ꯭ꯔꯗꯤ ꯀꯞꯄꯅꯤ ꯁꯣꯏꯗꯅ, ꯑꯩ ꯈꯪꯉꯦꯕ. ꯃꯥ ꯑꯣꯏꯅ ꯀꯣꯏꯕꯤꯔꯣꯕ. ꯅꯨꯄꯥ ꯀꯥꯏꯅꯕꯩ ꯑꯋꯥꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯦꯕ. ꯃꯥꯅ ꯀꯞꯄꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ. ꯍꯦꯟꯔꯤꯗꯣ ꯉꯛꯅ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯂꯛꯏ. ꯀꯩꯕꯨ ꯍꯧꯖꯤꯛꯀꯤꯗꯣ? ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯒꯦ ꯍꯥꯏꯗꯣꯛꯂꯨꯔꯒ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯂꯠꯂ ꯇꯧꯏ. ꯑꯩꯅ ꯍꯥꯏꯗꯤ ꯃꯤ ꯅꯨꯄꯥ ꯀꯥꯏꯅꯕꯁꯦ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕ. ꯅꯪꯗꯤ ꯀꯥꯏꯅꯕꯩ ꯃꯔꯝꯗ ꯐꯖꯅ ꯈꯪ ꯂꯩꯔꯝꯃꯤꯅ ꯀꯥꯏꯗꯩ ꯇꯝꯃꯨꯔꯤꯕ ꯂꯞꯇꯨꯅ? ꯆꯩ ꯆꯥꯅꯤꯀꯣ ꯑꯉꯥꯡꯅ. ꯀꯩꯅꯣ ꯁꯨꯝ ꯍꯥꯏꯕꯅꯦ, ꯑꯩꯗꯤꯀꯣ ꯂꯩꯅꯥ ꯑꯣꯏꯅ ꯄꯥꯝꯃꯤ ꯗꯗꯥ. ꯅꯨꯄꯤꯁꯦ ꯅꯪ ꯑꯣꯏꯅ ꯀꯣꯏꯔꯣꯅꯦ. ꯑꯗꯣ ꯗꯗꯥ, ꯅꯪ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯔꯣꯕ, ꯂꯩꯅꯥꯁꯨ ꯆꯦꯟꯊꯦꯝꯕꯤꯁꯨ. ꯑꯗꯩꯗꯤ ꯑꯉꯥꯡ ꯗꯝ ꯐꯨꯗꯔꯛꯑꯅꯤ. ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯣꯡꯉꯣ. ꯈꯣꯡꯅ ꯂꯥꯛꯁꯅꯤꯀꯣ. ꯑꯩ ꯄꯩꯁꯥ ꯄꯤꯕ ꯆꯠꯇꯣꯏꯅꯤ, ꯌꯨꯝ ꯑꯝꯇ ꯌꯧꯈꯤꯁꯤ. ꯑꯁꯨꯝꯅ ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯍꯔꯥꯎꯅ ꯌꯨꯝꯗ ꯍꯜꯂꯛꯂꯤ. ꯁꯣꯝꯗꯅ ꯅ꯭ꯌꯨꯇꯟꯁꯨ ꯁꯅꯤꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯃꯌꯥꯝꯒꯤ ꯐꯣꯟꯅ ꯃꯥꯅ ꯐꯪꯂꯕꯅꯤ. ꯃꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃꯒꯤ ꯂꯥꯟꯅ ꯎꯕ ꯍꯦꯟꯒꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧꯗꯣ ꯄꯨꯝꯅꯃꯛ ꯇꯝꯗꯨꯅ ꯁꯅꯤꯕꯨ ꯀꯧꯅꯕ ꯇꯧꯔꯛꯂꯤ. ꯉꯥꯛꯀꯤ ꯇꯨꯡꯗꯅꯤ ꯑꯆꯧꯅ ꯁꯅꯍꯜꯒ ꯁꯅꯤꯁꯨ ꯀꯧꯈꯤꯕꯗꯨ ꯌꯧꯁꯤꯜꯂꯛꯂꯤ. ꯅ꯭ꯌꯨꯇꯟ ꯁꯅꯤ ꯎꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ. ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯥꯅ ꯌꯥꯝ ꯁꯥꯎꯅꯤꯡꯕꯁꯦ, ꯉꯔꯥꯡ ꯃꯥꯅ ꯁꯣꯛꯑꯦ ꯈꯣꯠꯂꯦ ꯍꯦꯟꯔꯤꯅ ꯐꯨꯕꯩ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯤꯅꯝꯕꯅꯤ ꯈꯜꯂꯨꯕꯗꯅꯤ. ꯑꯅꯤꯗꯣ ꯁꯥꯏꯃꯇ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯄꯗꯩ ꯈꯠꯅꯗ ꯇꯧꯔꯛꯏ. ꯍꯦ ꯆꯝꯐꯨꯠ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪ. ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯅ ꯄꯨꯟꯁꯤꯗꯣ. ꯑꯩꯅ ꯁꯤ ꯌꯧꯅ ꯌꯧꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯅ ꯁ꯭ꯌꯥ ꯑꯩꯉꯣꯟꯗꯁꯨ ꯁꯥꯟꯅꯔꯛꯏ. ꯑꯆꯧꯅ, ꯉꯥꯏꯈꯣ, ꯋꯥꯔꯤꯁꯦ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ. ꯅ꯭ꯌꯨꯇꯟꯁꯨ ꯁꯅꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯅ ꯑꯁꯥꯎꯕ ꯐꯨꯗꯣꯔꯛꯏ. ꯁꯅꯤꯕꯨ ꯏꯜꯂꯒ, ꯅꯪꯅ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯍꯜꯂꯕꯅꯦ. ꯉꯁꯤꯗꯤ ꯑꯩꯕꯨ ꯎꯕꯗ ꯃꯤꯅ ꯍꯪꯒꯣꯏꯕ ꯄꯣꯛꯂꯦ. ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ? ꯅꯪ ꯃꯃꯥꯏꯗꯨꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯛꯏ. ꯑꯅꯤꯗꯣ ꯃꯨꯛꯊꯠꯅꯔꯛꯄ ꯃꯇꯧꯗ ꯈꯥꯝꯗꯣꯛꯂꯤ ꯃꯄꯥ ꯑꯅꯤꯗꯨꯅ. ꯅꯈꯣꯏꯅꯤꯅ ꯇꯧꯔꯤꯁꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯁꯤ ꯇꯧꯅꯕ꯭ꯔꯣ? ꯁꯅꯤ ꯁꯥꯎꯅ, ꯍꯌꯦꯡꯃꯛ ꯑꯩꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧ. ꯁꯅꯥꯍꯜꯅ, ꯏꯕꯨꯡꯉꯣ ꯇꯞꯊꯈꯣ, ꯐꯤꯡꯒꯠꯈꯤꯅꯣ. ꯍꯧꯖꯤꯛ ꯑꯩꯈꯣই ꯁꯥꯎꯅꯕ ꯃꯇꯝ ꯅꯠꯇꯦꯀꯣ. ꯄꯨꯟꯁꯤꯜꯂꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯈꯟꯅꯁꯤ ꯍꯥꯏꯕꯅꯤꯅꯦ. ꯅ꯭ꯌꯨꯇꯟꯁꯨ, ꯃꯥꯅ ꯅꯥꯇꯩ ꯆꯥꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯗꯩ ꯉꯁꯤꯗꯤ ꯑꯩꯕꯨ ꯃꯤꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯅ ꯎꯔꯦ. ꯅ꯭ꯌꯨꯇꯟ ꯍꯥꯟꯅꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕ ꯈꯣꯠꯇꯕꯁꯤꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯐꯗꯨꯅ ꯃꯤ ꯊꯦꯡꯅꯕ ꯉꯝꯃꯛꯂꯦ. ꯑꯗꯨ ꯑꯅꯤꯗꯨꯒꯤ ꯑꯁꯥꯎꯕꯁꯤꯡꯗꯣ ꯃꯄꯥ ꯑꯅꯤꯗꯨꯅ ꯐꯥꯊꯕꯤꯔꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯛꯂꯤ. ꯅꯈꯣꯏ ꯍꯧꯖꯤꯛ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯕꯩ ꯃꯇꯝ ꯅꯠꯇꯦꯅꯦ. ꯌꯥꯝꯅ ꯂꯨꯔꯕꯅꯦ ꯍꯧꯖꯤꯛꯁꯦ. ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ. ꯅ꯭ꯌꯨꯇꯟ ꯒ꯭ꯌꯥꯟ ꯇꯥꯗ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯁꯅꯥꯍꯜꯅ ꯑꯆꯧꯗ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ. ꯃꯁꯤꯗꯩ ꯃꯥꯁꯨ ꯐꯖꯅ ꯍꯥꯏꯗ꯭ꯔꯦ. ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯇꯨꯡꯗ ꯈꯟꯅ ꯆꯩꯅ ꯊꯣꯛꯇꯅꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯍꯦꯟꯔꯤꯒ ꯄꯤꯛꯇ꯭ꯔꯨꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯇꯧꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛꯇꯨꯗ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ. ꯑꯅꯤꯗꯣ ꯉꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ. ꯍꯦꯟꯔꯤ ꯍꯧꯖꯤꯛꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯉꯁꯥꯏ ꯊꯦꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯒꯤꯐꯇꯣ ꯌꯦꯡꯂꯛꯏ. ꯗꯗꯥ, ꯀꯩꯅꯣ? ꯉꯁꯥꯏ ꯊꯦꯝꯕꯤꯅ ꯄꯤꯔꯛꯄꯅꯦ. ꯑꯅꯤꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯐꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ. ꯃꯕꯨꯡ ꯃꯆꯜ ꯑꯅꯤꯗꯣ ꯉꯛꯇꯨꯅ ꯌꯦꯡꯅꯔ ꯂꯩ. ꯐꯣꯟꯗ ꯄꯤꯛꯇ꯭ꯔꯨꯅ ꯑꯣꯛꯈꯠꯂꯤ. ꯍꯦꯛ ꯄꯥꯏꯕꯒ ꯊꯦꯝꯕꯤꯅ, ꯇꯥꯕ꯭ꯔꯣ? ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤꯕ ꯍꯦꯟꯔꯤꯗ ꯃꯤꯆꯤ ꯈꯠꯆꯤꯜꯂꯛꯏ. ꯑꯗꯨꯒ ꯃꯥꯅ ꯍꯦꯟꯔꯤ ꯁꯥꯔꯒ ꯈꯣꯟꯖꯦꯜꯒꯗꯨ ꯁꯦꯝꯃꯒ, ꯇꯥꯏ. ꯊꯦꯝꯕꯤ, ꯑꯍꯥꯟꯕꯗꯗꯤ ꯈꯪꯗꯦ ꯈꯣꯟꯖꯦꯜꯗꯣ. ꯀꯩꯗꯧꯔꯤꯒꯦ? ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯔꯝꯃꯤꯅꯤ. ꯊꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯁꯦꯡꯕꯩꯔꯣ? ꯄꯤꯛꯇ꯭ꯔꯨ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ. ꯆꯦ ꯊꯦꯝꯕꯤ, ꯑꯩꯅꯦ. ꯑꯌꯥ, ꯑꯩꯗꯤ ꯅꯣꯏ ꯗꯗꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ. ꯈꯣꯟꯖꯦꯜ ꯐꯥꯎ ꯈꯪꯗꯦ. ꯗꯗꯥ ꯄꯥꯏꯍꯜꯂꯛꯀꯦ. ꯍꯦꯟꯔꯤ ꯏꯀꯥꯏꯅ ꯊꯦꯝꯕꯤꯗ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ? ꯀꯩꯒꯤ ꯄꯤꯔꯛꯏꯅꯣ? ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯄꯨꯔꯛꯀꯦꯁꯦ. ꯅꯠꯇꯦ, ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯣ. ꯂꯥꯟꯅ ꯈꯟꯒꯅꯣꯕ. ꯑꯦꯛꯖꯥꯝꯁꯨ ꯀꯨꯏꯗ꯭ꯔꯦꯅ ꯅꯪꯒꯤ ꯐꯣꯟ ꯌꯥꯗꯕꯗꯨꯗ ꯄꯤꯔꯛꯄꯅꯦ. ꯅꯪ ꯀꯣꯟꯅ ꯑꯃꯨꯛ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ. ꯑꯩ ꯃꯁꯤ ꯀꯌꯥ ꯄꯥꯝꯗꯦ ꯊꯦꯝꯕꯤ, ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ. ꯑꯩ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡ ꯇꯧꯕꯅꯦ. ꯀꯩꯒꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯉꯤꯕ? ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯒꯤ ꯐꯥꯎꯅꯅꯤꯡꯉꯤꯅꯣ?
Thembi tapna ai ifamda adoguma mata khanba leiti ai nangbu yam nushi asi hairam laga kari shu makha taramda phone do fat gakhi Henry su inga na masado gyan ta da mi amagumna tarang chatna lei khanjale raga amuksu Henry matomda nokchara I momon adu bada picture na karim na rei yadiko midi momon no pi hawkre jai sani ko nga yam khangra haibo khangjabado Henry picture gi manado tapai nana sa thadat lo habrona angang lo hanu bira gyan ta de ayo sire hingcha ba ko cha ba haisini thadu onai mi karim da bahire ne nang amuk su koi le re ying le nada nangi phone amadudi kaigino toilet chang ge tawni a table mathak ta le hobuni picture harau probab chenselei aduga lowi amuk su Henry da ying le hauzik ti si phone sina ai gi oire ngai re si hainaga momon tawraga lai Henry na mun ni yinglam ba ubada amuk sukthara tumin chali nang na harau da na furi do phone do yadabani picture phone do yinglaga kegi ga hanjiba adudi mina phone torok paga amta khangaroi yadradi kai de khangdorige picture suklaga sauningna phone se yadradi semba yadabra badadana e kaigino nang na phone da thawai su yawra isina picture fet haidoga yawbana te kaino kai phone ayada ba thamino ba langthoki doini adudada phone amta tawgi biro nang ba smartphone se pai bhai brane kana da tawdoi ba ai tawgi haro picture kine hai Henry suklaga asigi number se mamangi number dura melody ni di hairaga nupam parakpado natimi imanabi ne taw ani du smartphone do amu phau pai da baga loudspeaker thado thami ring du chat paga ikan kana da okhalei hello khonjel do amuk suta bada Henry pisumani shuklaga picture de yinglei nupana tropai isang asiso picture mamit mana yunglaga mane khangna ba tha aine aikhoi phone do yadre thamu yare si hainaga phone do fat kai Henry na kaino nangna ngangi do phone do na fat kai do na kaige picture ansel laga man oina nipani phone pare ido kamaina wari sana doino ase hairam laga proper chat ki Henry na mana oina engonda anselam shi yengone somna ni tan so picture gi magonda call tori khalubada matom ta momon noglei aina call chati sidi yadaba amsulai boire masi angang se ngaw son thok na ngaw khreda mabung siga phone munnara tori ne nimituma sumnau kirami mathangi numitni Henry prapap thora alga anga chakselo shilamuko ai moi sel se piramgi ngarang su thengnaraktre nada makhoina mu phura adi kaisu tawre mi bek ta phuba yabrane makhoi gi sel ni kaino aina piba chatoise ngarang moi party amaga paw phongnare ayuk thingna sen haibani ngairamani ichetleko Henry su mi gi sel to pithokna ba khanna chatre picture school na nangnaba cha ising dolution na balairi somtana ngarangi namitta mapa ani na makhata na thabak se tawdana ba fana haikrabaso lamhendu yen basani di school chat kani haina muktana leire achauna ibungo ngarang su fasana haina kre nang chat padu tawranu ne Delhi da chango su yadi chahi mangalagi haibro ai pam deba changba school da ai kishu tam na ba babana khra yana baslo ai na hari silang gyan tadra male ibungo nang hausu oiriba condition se khangba natro ke siam na kanna thingnari bani masida makhoi nei khoi khudong chaba lawra abadi kari khudong chaba chadabano ai kem da mathau tadi CM gi mung oigera darkar oide si hairaga phone da puthoga neutral la call tori ai nga school chat kani ko hore na mu pharak purakani kaino makhata na sigi thabak sa tawdana ba ngarang haina khiba sing dude exam kui drabani si ai lepa yaroi ko madu kem ta darkar oidi ne wa mayam ngang baiso nang hai school chalo fazana ngarang su class ta problem khra thopune boss na mung nei bi dana nang Newton pakhana ngarang ke dorage nang school da boss ka khatnabra kaigino su pakhatli de aduna nang chat pa yaroi haidi aina haretana sani wa sangang na roise ngarang su nang chatlure dana ngasi de ai chat ta ba yaroi kaigum makhra sengdu ko ipami yaroi di yaroi sumngangi phone do thamkhraga ani do kana chatoino haina khanadana lei school gi timing ni Henry ge picture ga so school yoshi lagle
Thembi get mayada ngairaga leiramba ubada Henry masai thak thakali Thembi su ikaina mamaido hangat pawphok ngamda luktharaga lei Pictuna Che Thembi kyam kuirage lakpa kuidri lakpa Haini ngangning bada bal leitraba pictuni thok hairi Ikhaida da lakpa ngairamira Thembi tingak na nate Asi hairaga ikaidana probab janki Ado ubada Henry mamit phaini lei Masi angangse Kaino aseng bhara su phuge hairo Henry probab janki mane school manung changakpada hangduna leiba bench da fam changsil aga fammi Talak tu de ikan kanadana Sani su janglei Aduge Henry gi manakta changsilaga famtharai Sani maram suklei leitana Henry ne hek yenglakpaga amuk noksili Henry di nokte Sani theme maongda Nangge ga famina bise nungai tabro Henry pakhumam pide tumina dumaklei Ado nang saunu ko aina tawgina tawbana teba Soina kiba ngaktani mamangido ai kesu khandida aina lanbani soibade aina ne lanbadi nang noizaro Diamond na Sani da chirol tori Kaina nang na yignabaga yam katna loinara isina Sani Diamond gi manadu da khut kapi kapsale Tumi lewe nang na khangba nate Nakan amada Johnny ga James ka nungai dana wari sanaragli Bo se fattaba midi mandi James na so chumme aisu khalline adu magi erot pakhara duna tasing na sauning kibani Aikoina chumara khangdaba moongda tawbi kibado yam nungai raktreda Hawjikta Masu pumna makse sama asibu kibana Mabu antana ubidana bahaina tawkiba ngaktani Aduga moi mabung machal sina kari wakhal no haibanida Paamaga sadana tawrido Ado nongma matang chabada sengdu ase Aikoi busu mane yam waroramaniba Ayam ningamaktreda aikoina tawrisi am soi Tawnariba mayamsida kalak pelaba pritina amo Pena phok leiba ngamdaba mana crorepati ni gai Zaza ni tawrise Thembi na khumlei Kalai iro nang nathaunatana wayam ngangno taningde Priti Thembi da sauni yenglaga Nangumba tumit kana kangumba da ingondo sitabro Napunsida loigero wai amatang hek thokibada nang atum loire khangzo Ani da sungangarambadai azasangakpadai tumin leinakre Asumna class mathang haukidana break ki matamni Sani Henry da onsilaga napal thosira Henry hanna fak yenglakte tuminna magi tawfam thokpa lairik tawraga lei Sani masada haraubagu magi hainabi mi usittaba minok amadi Fred ka humbido tawraga muktana thorai Adoni dana tumin leramu ai denawam tawruki nachal nupiga Si haidana thorakli Thank you.